Tronglawbida angang ani laikhidaba adugi matangda semkiba JAC na Manipur laingakta thamkiba Charter of Demand sing laingak ka phaminaduna wari sakraba matung yanaba purakpa ngamdabadagi JAC imung manung yauna marapai bisingi maikaidagi April gi tarik 19 da mifam famduna amatta oina warep loduna ahing nongyaidagi Manipur sinba thungna total shutdown lauthokibaga loinana Imphal mayo yauna tongan mafam singda kaithel amadi dukan sing ayambana thong hangnakhidabagi mami chauna takre masigi matakta total shutdown tawragani haina lauthokraba matung ngarang numidangdagi hauna olpam ayambada miyamna thau hanaba queue sangna leptuna thau hanabagi mami chauna takhi loinana total shutdown tawkraba matungda olpam ayamba ngasi ayuktagi thonglonaki amadi miyamna lambida thoraktuna lambi thingba amadi lambida lakpa gari sing halhanki bagi mami chauna tari Maralay taba mayumda hanjarakpa tangkumiyoy anibu tamthina nomaina kaptuna hatkiba adu condemn tawi haina Federation of Homina thorakpa chiral amada fondurakli ngarang April gi tarik 19 English nganiga kunteruk nungthilgi pung ani makharam taba matamda Imphal dagi ukrul tamna chakhiba gari da kuki terrorist singni hana chinaba afaba makhogi khudlai sing season aduna aronba lanama taraktuna miyoy ani chinaw sang sawong naw amadi yeringam gwashum ani bu tamthina hatkiba adubu malemgi mipung khuding makna condemn tofam thoi haina fundurakli tronglawbi da pikliba chahi manga da ngariba angang tomthil amadi tha manga khakta ngaribi yashnabu phamung da tumlingai da bomb kapsinuna kuki singna hatkibagi mikap miracle maraksida lamdam sigi yelhawrup ama oriba tangkul purupki miyoy anibu amuk tamthina nongmaina kaptuna hatkiba thawong si yelhawmi purup khudingmakta singnabani haina lawroidabagi maram leite haina su cherol asina fondorakli chatharakli ba kuki terrorist singi mihat asigi matakta Manipur government ki home department lokhatfam thokpa thabak amata lokhatana paw hek phangbaga NIA da sinare ex gratia pirani haina haibasi leiki draba sing adubu ikai khumnabada amadi miyambu karim kathaina ba oina lawroidabagi maram leite haina su fondorakli chingi lamda kuki terrorist singna thongna khutlai paiduna makhoina hatningba mi hatpada ngasi fawba makhoigi matakta lokhatfam thokpa logi oiba thabak amata lokhatana lakpaduna masigi daita government asina pufam thoktabra haina su hangakli thokliba nana si government na thamoi singna lotion ge harabadi mapandagi thomjalakliba kuki terrorist sing asi halan ki mamadi India government na aran mawongda kuki foreigner singa su tawribasi tokpa khaktana solution purapa ngamgani haina chirolasin afongdorakli